ꯑꯍꯥꯟꯕꯃꯛꯇꯗ News Live Channel ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯐꯣꯟ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ 30ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯕꯛ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ. ꯂꯟ ꯆꯪꯒꯅꯤ. ꯄꯥꯝꯖꯕ ꯄꯣꯠꯆꯩ ꯐꯪꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯣꯏꯒꯅꯤ. ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯐꯪꯖꯕ, ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ. ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯕꯅ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ. ꯑꯁꯥꯎꯕꯗꯤ ꯇꯥꯊꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯁꯦꯟ ꯆꯠꯀꯅꯤ. ꯏꯊꯧꯗ ꯅꯤꯡꯊꯤꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯣꯏ. ꯃꯤꯋꯥ ꯇꯥꯕ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ, ꯑꯌꯦꯠ ꯑꯄꯟꯇꯅ ꯍꯦꯟꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯒꯅꯤ. ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯏꯪꯗꯕ, ꯍꯣꯌꯥ ꯐꯔꯨꯔꯕꯁꯨ ꯅꯔꯟꯗ ꯇꯥꯏꯅꯕ ꯅꯨꯃꯤꯠꯅꯤ. ꯅꯊꯛ ꯊꯣꯡꯕꯒꯤ ꯋꯥꯗꯃꯛ ꯏꯟꯕꯅ ꯁꯥꯐꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ මꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯎ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯥꯒꯤ ꯊꯥꯁꯤ 30ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ. ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯒꯅꯤ. ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ, ꯑꯔꯨꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯕ ꯐꯪꯒꯅꯤ. ꯂꯧꯁꯤꯡ ꯆꯥꯎꯏ. ꯂꯧꯁꯤꯡꯅ ꯄꯥꯝꯕꯩ ꯑꯣꯏꯕꯅ ꯊꯣꯏꯅ ꯀꯥꯟꯅꯖꯒꯅꯤ. ꯂꯝꯆꯠ ꯀꯥꯝꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯇꯧꯍꯩꯗꯕ ꯇꯧꯒꯅꯤ. ꯃꯤꯋꯥ ꯊꯥꯖꯒꯅꯨ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯑꯆꯨꯝꯕꯅ ꯃꯥꯡꯑꯣꯏꯅꯧ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯀꯣ. ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯏꯉꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯕ, ꯋꯥꯈꯜ ꯃꯌꯦꯡ ꯇꯥꯕ, ꯃꯁꯤꯅ ꯐꯔꯦ ꯍꯥꯏꯕ ꯂꯩꯇꯕ, ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕ, ꯁꯦꯟꯇꯃꯛ ꯇꯤꯡꯕ ꯀꯥꯟꯅꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ. ꯆꯔꯥꯡꯅꯔꯕꯗꯤ ꯑꯣꯏꯖꯕ ꯃꯥꯡꯒꯅꯤ. ꯉꯛ ꯀꯜꯂꯒꯅ ꯀꯥꯏꯅꯕ, ꯆꯥꯗꯤꯡ ꯍꯦꯟꯒꯅꯤ. ꯃꯤꯌꯥꯡꯒ ꯂꯣꯏꯅꯕ ꯍꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯕ, ꯂꯟ ꯆꯪꯕ ꯄꯤꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯉꯧꯔꯨꯅꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯏ. ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤ. ꯊꯥꯖꯗꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯕ, ꯅꯔꯟ ꯈꯣꯝꯖꯤꯟꯕ ꯉꯝꯕ, ꯊꯕꯛ ꯊꯧꯑꯣꯡ ꯈꯪꯒꯟꯕ, ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ. ꯇꯟꯊꯒꯅꯨ. ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯥꯡꯕ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯂꯩꯕꯥꯛꯄꯣꯛꯄ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯦꯟꯖꯕ ꯐꯪꯒꯅꯤ. ꯃꯤꯒ ꯐꯕ ꯃꯔꯤ ꯁꯥꯒꯠꯄ ꯉꯝꯒꯅꯤ. ꯁꯥꯁꯟ ꯇꯧꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯔꯕ ꯃꯇꯦꯡ ꯐꯪꯒꯅꯤ. ꯃꯤꯆꯪ ꯋꯥꯠꯇꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ, ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯑꯐꯕ ꯃꯔꯨꯞ ꯐꯪꯖꯕ ꯅꯨꯃꯤꯠꯅꯤ. ꯑꯅꯥ ꯑꯌꯦꯛ ꯌꯦꯡꯅꯕꯅꯗꯤ ꯇꯥꯊꯤꯕꯤꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯃꯗꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯄꯛꯅꯩ. ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯏꯉꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯅꯤꯡꯊꯧ ꯑꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯏ. ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯅꯨꯃꯤꯠꯅꯤ. ꯊꯕꯛꯇ ꯑꯐꯥ ꯄꯨꯅꯕ ꯑꯣꯏꯒꯅꯤ. ꯁꯦꯟꯁꯨ ꯆꯠꯀꯅꯤ. ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯔꯨꯕ ꯊꯕꯛꯇ ꯅꯥꯏꯇꯣꯝ ꯊꯧ ꯄꯥꯡꯕꯗꯤ ꯉꯥꯎꯕ ꯇꯥꯔꯅꯤ. ꯃꯤꯅ ꯌꯥꯕ ꯂꯣꯟꯆꯠ ꯆꯠꯂꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒ ꯂꯣꯏꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯆꯒꯅꯤ. ꯂꯩꯁꯥ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ.
ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 14 ꯂꯩꯕꯥꯛꯄꯣꯛꯄ ꯊꯥꯁꯤ 30ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯒꯜꯂꯤ, ꯃꯩꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯏꯄꯨꯟ ꯄꯨꯜꯂꯤ, ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯃꯣꯠ ꯇꯤꯟꯅꯔꯣꯏ, ꯃꯤꯌꯥꯝꯒ ꯄꯨꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅꯕ ꯐꯒꯅꯤ, ꯇꯔꯤꯛꯀꯤ ꯁꯦꯟꯖꯥ ꯃꯔꯥꯡ ꯀꯥꯏꯒꯅꯤ, ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞꯇꯤ ꯂꯧꯕꯤꯒꯅꯨ, ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 14 ꯂꯩꯕꯥꯛꯄꯣꯛꯄ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯦ ꯗꯥꯎ ꯅꯤꯡꯊꯤꯅ ꯂꯩꯒꯅꯤ, ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ, ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ, ꯋꯥꯈꯜ ꯊꯣꯛꯄ, ꯅꯆꯥ ꯅꯅꯥꯏ ꯆꯥꯎꯈꯠꯄ, ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯒꯗꯕ ꯅꯨꯃꯤꯠꯅꯤ, ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯌꯥꯕꯗꯒꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯅ ꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯒꯦꯋꯥ ꯃꯆꯨ ꯅꯠꯇ꯭ꯔꯒꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕꯅ ꯑꯃ ꯑꯣꯏꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 14 ꯂꯩꯕꯥꯛꯄꯣꯛꯄ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯟ ꯊꯣꯛꯄ, ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ, ꯌꯦꯛꯅꯕ ꯉꯝꯗꯨꯅ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕꯗꯁꯨ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ, ꯃꯍꯨ ꯆꯥꯎꯕꯅ ꯅꯆꯥꯛ ꯅꯔꯟꯗ ꯃꯤꯇꯥꯕ ꯂꯩ, ꯑꯔꯣꯟ ꯑꯊꯨꯞ ꯆꯦꯛꯁꯤꯜꯂꯨ, ꯂꯥꯏꯕꯛ ꯐꯕ, ꯑꯊꯣꯏꯕ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯉꯝꯒꯗꯕ ꯅꯨꯃꯤꯠꯅꯤ, ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯊꯨꯡꯖꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 14 ꯂꯩꯕꯥꯛꯄꯣꯛꯄ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏꯕ, ꯂꯥꯏꯕꯛ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ, ꯑꯅꯥ ꯑꯌꯦꯛꯅꯁꯨ ꯌꯦꯠꯄ, ꯁꯦꯟꯇꯃꯛ ꯇꯤꯡꯕ, ꯑꯋꯥꯕꯅ ꯍꯦꯟꯕ ꯑꯣꯏ, ꯁꯛꯈꯪꯗꯕꯒ ꯂꯣꯏꯅꯕ, ꯃꯤꯋꯥꯗ ꯆꯠꯂꯕ, ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯐꯥꯎꯔꯛꯀꯅꯤ, ꯏꯁꯥꯒꯤ ꯑꯣꯏꯖꯕꯇ ꯈꯜꯂꯕꯗꯤ ꯃꯤꯆꯪ ꯍꯟꯊꯔꯛꯀꯅꯤ, ꯅꯣꯜꯂꯨꯛꯄ ꯇꯝꯃꯨ, ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯎ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯁꯨꯡ ꯆꯦꯡ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 14 ꯂꯩꯕꯥꯛꯄꯣꯛꯄ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯛꯅꯤꯡ ꯈꯔ ꯁꯣꯟꯊꯒꯅꯤ, ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕ, ꯁꯦꯟꯁꯨ ꯆꯠꯄ, ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯒꯅꯤ, ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯅꯕ ꯑꯀꯤꯕ ꯊꯥꯗꯣꯛꯎ, ꯌꯦꯛꯅꯕꯅꯗꯤ ꯃꯔꯨꯞ ꯀꯥꯏꯅꯕ ꯁꯤꯜꯂꯛꯀꯅꯤ, ミꯋꯥ ꯂꯧꯒꯅꯨ, ꯅꯥꯏꯇꯣꯝ ꯋꯥ ꯇꯨꯞꯊꯣꯛꯀꯅꯨ, ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯈꯔ ꯂꯧ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯂꯩꯕꯥꯛꯄꯣꯛꯄ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ, ꯄꯛꯅꯕ ꯃꯆꯨ, ꯃꯥꯏꯀꯩ, ꯊꯧꯅꯤ ꯄꯣꯠꯂꯝꯅꯆꯤꯡꯕ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫